Hi viewers, welcome back to my channel Laija Entertainment. Ngasi gi aigi video haigadra blog haigadra masida ai mayam putaram na oksari. Ngasi gi ai blog asida maru aina ngasi gi aina upload tawjagada numitse koi gi luingai ni haiba yam nungshiba yam phajaba yam colorful oiba koi kumai ami matana khajitang ai haijage ngasi je luingai ni numit ni masi kadai matau karam na hokibnom su luingai ni habasi karino kanana pakto ko kumai no habadugi tentak ai thamjage mayam su khambiramba yai masi yam phajaraba khoigi manipurda khundariba naga tribes naga gi ichininaw naga chingmi singna pangthokpa dukumba kumai ni masi luingai ni haiba kumai se wahi ahum lui haiba wahi ama ngai haiba wahi ama ni haiba wahi ama na punchalaga luingai ni haibani lui haibase tangkhul lon amani tangkhul lon ma se tangkhul lon da lui haibase luira phanit haina asmai taraga hai karigumba aigi pronunciation se kitang soir bataraga su ngapi gani tangkhul lon se lui haibase tangkhul lon ni masi gi artha se maru hunbagi kumai maru mahi marong anoba haubagi hunbagi kumai haina khangnei ngai haibasina khoigi rongmai lon dagi lakpani ngai sigi artha se kumai haibani khoi festival haibaduri kumai han adaka ni haiwai sina mau lon dagi lakpani mau lon basu sisu maru hunbagi kumai haina khang aduga ahumak se punchalaga lui ngai ni maramdi tangkhul aduga khoigi rongmai amasung mau ahumak so khoi naga tribe man da chanba aduguma Kangrup amani masi akoigi nagas ichinau singna manipur pumbada khunda leitariba naga ichinau sing namasi luingai hi yam chauna pangthoi masi manipur tatana assam nagaland arunachal pradesh ta khunda minariba akoigi naga ichinau singna yam chauna pangthoba kumai amani masi akoigi nagaland da pangthokhiba yam chauba naga ichinau singi kumai khoigi hornbill festival ga haina ikuitana pangthokibado madu hek matangda ani shubada khwadi chawba naga chinau gi oiba kumai oi masi nagas ichinau gi damaktadi yamna maruiba kumai amani maramdi masigi numitse makhoigi new year chahi hoba numini haina su thajani aduga nataram mas numit sidagi aikoina kumai sigi mahi marong anauba hunba maru hunba amasu yamna harau ta yamna pangthoknaba aduga new year festival habitare naga ichinau singi damakta aduna luingai ni se masi khoigi Ministry of Tourism of the government na naga ichinau bu recognize to se 24 December 1986 tagi naga ichinau bu recognize to biki aduga masigi kumai se khoi state holiday na lauthokiba se 1988 tagi khoi state holiday na lauthotre luingai ni siba khoina manipur pumda state holiday na khoi numise suti tharaga observe to nei tasen ai naga tribe sing se khoi manipur da leba naga tribe tongan naga tribe kaya amalai samna har naga tribe khai amani panjage masida anal mau maram koireng chiru then maring then jame rongmai asi chingba tangkhul maru aina ko asigumba mayam sina puna punchlang naga tribe na purup asi am phajaba kumai cultural kumai heritage ke mokhoi nat to yokhatpa achuguma kumai yam ngai ba harau tayam baga loina na pangthokpa masi sei khuding ya khoigi alternative oina masi maru oina khoigi headquarters sing alternative oina pangthokni asi Tamenglong da Ukhul da then Churchanpur da smai toraga mathang manau naina sum khoi malu chauna yam chauna kumai se pangthokni asumna aina ngasi tentakna luingai ni gi fa paujel pizza boina igi YouTube ki channel sigi khuthangda ya fa paujel pizza boina aina luingai ni matana khachitang tentakna haijabani masida soikiba lankiba yawrabugasu mayamna ngapi gani asumna ngasi ki luingai ni festival asina lakpada aikoi gi manipur da kanglai pak to khunda minariba aikoi gi chinau sing koi chingmi tammi ko muslim chinau si akhoi mya punna nungsi chanana ngasi haiba kumai sidagi lakpadagi luingai ni lakpadagi akhoi nungsi chana chinau sing chingmi tammi
amata oina lingjen manana nusi chana lamina ba orsunu haiba yaifa paujel se izaraga ai video se tension jarage everybody happy